Manipurda hojik political sarang naringai cherakta President rule lakadra natraga anauba CM lakadra haina mipaiba poknaringai khangaudana India gi President Draupadi Murmuna thorakpa order amagi matung ina state asida Oirakliba Fibam Asigi Matangda state BJP gi President Sardana Marik Sumba Paudam MAMI TV da thamlakte suspended animation thambani assembly house dissolve tawba laite mafam tanja yenglaga adumak hanagum laingak hanjinba yai haina phongdorakre koi nan tang mapan like kapukunan koi chief minister Biramajri and Biren Singh resign tawgraba matungda ngasi si koi constitution gi matungina gi governor na constitution gi process sama galoina na koi suspended animation Manipurda koi thamme masi koi gi house dissolve tawbudi nate house se koi tanja chaba matamda koi leiriba irang singi kitang yengaga aduma koi hingat pa yaba dugumba suspended animation gani thammi base madam hoje khoi maruina khoi CM je khanba ngamdabagi ra masi laisi amta habi ubira CM je khanba ngamdabira madam Amaromda suspended animation thamkibaga mari leinana Imphal gi maru oiba mafam singda security ge section thorang lokhatpa hokre